ꯉꯥꯟꯕꯅ ꯄꯨꯔꯅꯤꯃꯥ ꯌꯦꯡꯁꯦ ꯊꯣꯏ ꯊꯣꯛꯂꯛꯑꯣ ꯆꯟꯁꯨ ꯅꯨꯡꯁꯤꯕꯅꯤꯅ ꯍꯦꯛ ꯂꯩꯊꯣꯛꯄꯁꯨ ꯉꯝꯗꯦ ꯆꯟꯅ ꯍꯣꯏ ꯆꯟ ꯄꯨꯔꯅꯤꯃꯥ ꯌꯦꯡꯕ ꯊꯣꯛꯂꯛꯏ ꯆꯟꯅ ꯊꯣꯛꯂꯛꯑꯦ ꯗꯗꯥ ꯉꯥꯟꯕꯅ ꯑꯩꯁꯨ ꯊꯣꯛꯂꯛꯑꯦ ꯄꯨꯔꯅꯤꯃꯥꯒꯤ ꯊꯥꯖꯁꯦ ꯌꯥꯝ ꯐꯖꯩꯀꯣ ꯌꯦꯡꯂꯤꯈꯩꯁꯨ ꯄꯦꯟꯗꯦ ꯊꯥꯖ ꯃꯍꯥꯛꯅꯔ ꯑꯩꯕꯨ ꯄꯪꯊꯍꯜꯂꯝꯃꯤꯕ ꯆꯟ ꯃꯈꯥ ꯇꯥꯔꯛꯏ ꯊꯥꯖ ꯅꯍꯥꯛꯇꯤ ꯃꯉꯥꯜ ꯑꯣꯏꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯔꯅꯤꯀꯣ ꯅꯪꯗꯤ ꯑꯩꯈꯣꯏꯒꯤ ꯏꯇꯧꯁꯦ ꯌꯦꯡꯂꯒ ꯃꯣꯃꯣꯜ ꯅꯣꯛꯅ ꯑꯩꯒꯤ ꯅꯥꯛꯇ ꯄꯨꯟꯁꯤ ꯂꯩꯕꯤꯌꯨꯀꯣ ꯍꯥꯏꯔꯒ ꯊꯥꯖ ꯑꯗꯨꯗ ꯃꯣꯃꯣꯜ ꯇꯧꯏ ꯊꯥꯖꯗꯨꯁꯨ ꯍꯣꯏ ꯍꯥꯏꯕꯒꯨꯝ ꯇꯧꯔꯤ ꯄꯨꯔꯅꯤꯃꯥꯒꯤ ꯊꯥꯖꯁꯦ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯁꯥꯊꯤꯅ ꯐꯖꯩ ꯃꯤꯑꯣꯏꯕ ꯀꯅꯥꯅ ꯊꯥꯖꯒꯤ ꯐꯖꯈ꯭ꯔꯕ ꯑꯁꯤꯕꯨ ꯃꯨꯊꯠꯄꯁꯨ ꯉꯝꯂꯣꯏ ꯊꯥꯖꯅ ꯑꯩꯒꯤꯗꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯅꯤ ꯉꯥꯟꯕꯁꯨ ꯑꯃꯨꯛ ꯋꯥꯈꯜꯗ ꯈꯜꯂꯤ ꯊꯥꯖ ꯅꯪꯁꯨ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯅꯕꯁꯦ ꯎꯔꯒ ꯅꯍꯥꯛꯁꯨ ꯏꯀꯥꯏꯔꯤꯔꯥ ꯊꯥꯖ ꯅꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤ ꯃꯔꯤ ꯑꯁꯤꯕꯨ ꯊꯥꯗꯠꯄꯤꯅꯨꯋꯣ ꯊꯥꯗꯠꯍꯜꯂꯝꯃꯕ ꯃꯤꯀꯨꯞꯇꯨꯅ ꯑꯩꯒꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯑꯣꯏꯖꯒꯦ ꯆꯟ ꯋꯥꯈꯜꯗ ꯃꯥꯒꯤ ꯗꯗꯥꯕꯨ ꯅꯤꯡꯁꯤꯡꯂꯒ ꯀꯧꯔꯛꯄꯗꯨ ꯇꯥꯏꯕꯪ ꯐꯥꯎꯅ ꯀꯧꯔꯛꯏ ꯗꯗꯥ ꯍꯥꯎ ꯀꯩꯗꯧꯔꯦ ꯀꯩꯁꯨ ꯇꯧꯗꯤꯌꯦ ꯗꯗꯥ ꯄꯨꯡꯁꯦ ꯊꯦꯡꯂꯦ ꯇꯨꯝꯅꯕ ꯇꯧꯔꯁꯤꯔꯥ ꯍꯣꯏ ꯍꯣꯏ ꯆꯟꯁꯨ ꯀꯣꯜ ꯊꯝꯃꯒ ꯇꯨꯝꯊꯈꯤ ꯉꯥꯟꯕꯗꯤ ꯇꯨꯝꯕ꯭ꯔꯥ ꯇꯨꯝꯗꯕ꯭ꯔꯥ ꯋꯥꯈꯜꯗ ꯆꯟꯕꯨ ꯈꯟꯖꯔꯒ ꯂꯩꯔꯤ ꯉꯥꯟꯕꯒꯤ ꯃꯀꯣꯛꯇꯨ ꯋꯥꯍꯪ ꯆꯥꯝꯃꯅꯤ ꯃꯀꯣꯛꯇꯨꯗ ꯂꯥꯛꯂꯤꯕ ꯉꯥꯟꯕ ꯍꯪꯂꯤꯕꯅꯤ ꯋꯥꯍꯪ ꯀꯌꯥ ꯃꯐꯝꯗ ꯉꯥꯟꯕ ꯋꯥꯈꯜꯗ ꯈꯜꯂꯤ ꯑꯩꯈꯣꯏ ꯑꯅꯤꯅ ꯅꯨꯡꯁꯤꯅꯔꯤꯁꯦ ꯆꯍꯤ ꯑꯃ ꯐꯥꯗꯣꯔꯦꯅꯦ ꯑꯗꯨꯕꯨ ꯏꯃꯨꯡ ꯃꯅꯨꯡꯅꯗꯤ ꯌꯥꯗ꯭ꯔꯤ ꯑꯗꯨꯕꯨ ꯊꯃꯣꯏꯗ ꯍꯥꯟꯅ ꯇꯥꯈ꯭ꯔꯕ ꯅꯍꯥꯛꯀꯤ ꯁꯛꯇꯝꯁꯤꯗꯤ ꯀꯅꯥꯝꯇꯅ ꯃꯨꯊꯠꯄ ꯉꯝꯂꯣꯏ ꯆꯍꯤ ꯑꯃ ꯅꯨꯡꯁꯤꯅꯔꯒ ꯊꯨꯡꯅꯗ꯭ꯔꯒꯗꯤ ꯑꯩꯒꯤ ꯊꯣꯏ ꯀꯔꯤ ꯑꯣꯏꯕ ꯑꯩꯒꯤ ꯏꯃꯥꯅ ꯑꯃꯨꯛ ꯑꯩꯕꯨ ꯂꯨꯍꯣꯡꯕꯤꯔꯗꯤ ꯑꯩꯒꯤ ꯊꯣꯏꯅ ꯀꯔꯤ ꯑꯣꯏꯍꯧꯕ ꯉꯥꯟꯕ ꯃꯀꯣꯛ ꯑꯗꯨ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯀꯟꯅ ꯄꯥꯏꯁꯤꯜꯂꯒ ꯊꯣꯏ ꯗꯗꯥ ꯀꯣꯛꯀ ꯌꯥꯝ ꯉꯥꯎꯔꯦꯗ ꯗꯗꯥꯕꯨ ꯄꯣꯊꯥꯍꯜꯂꯨ ꯂꯥꯛꯑꯣ ꯗꯗꯥ ꯌꯥꯝ ꯋꯥꯔꯦ ꯗꯗꯥꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯑꯣꯏꯕꯅ ꯗꯗꯥ ꯅꯪꯕꯨ ꯂꯥꯞꯊꯣꯛꯄ ꯉꯝꯂꯣꯏꯌꯦ ꯑꯗꯨꯕꯨ ꯋꯥꯈꯜꯁꯤꯅꯗꯤ ꯍꯪꯂꯤ ꯋꯥꯍꯪ ꯀꯌꯥ ꯑꯗꯨꯕꯨ ꯋꯥꯈꯜ ꯑꯗꯨ ꯈꯟꯅ ꯇꯨꯝꯊꯈꯤ ꯅꯨꯃꯤꯠꯇꯨ ꯑꯁꯨꯝꯅ ꯍꯧꯈ꯭ꯔꯦ ꯉꯥꯟꯕꯅ ꯊꯥꯅꯈꯤꯕ ꯃꯇꯝꯗꯨ ꯌꯧꯔꯛꯂꯦ ꯆꯟꯗꯤ ꯉꯥꯏꯔꯒ ꯂꯩꯔꯦ ꯉꯥꯟꯕꯗꯤ ꯂꯥꯛꯄ ꯀꯧꯕ ꯂꯩꯇꯦ ꯅꯨꯡꯗꯥꯡ ꯑꯣꯏꯔꯐꯥꯎ ꯂꯥꯛꯇꯦ ꯆꯟꯁꯨ ꯀꯥꯟꯅꯔꯔꯣꯏ ꯈꯟꯅ ꯌꯨꯝꯗ ꯂꯥꯛꯏ ꯆꯟ ꯋꯥꯔꯤ ꯑꯗꯨ ꯂꯤꯕ ꯂꯣꯏꯔꯛꯄꯗ ꯃꯤꯠꯂꯨ ꯑꯅꯤꯗꯨ ꯄꯤꯔꯥꯡꯇꯅ ꯆꯣꯠꯂꯤ ꯆꯟꯅ ꯊꯃꯣꯏꯁꯤꯅꯗꯤ ꯃꯥꯕꯨ ꯅꯨꯡꯁꯤꯈꯤꯕꯅꯦ ꯑꯗꯨꯕꯨ ꯄ꯭ꯔꯤꯌꯥ ꯃꯃꯥꯟꯅꯕꯤꯒꯤ ꯃꯇꯧ ꯌꯦꯡꯉꯝꯗ꯭ꯔꯗꯨꯅ ꯆꯟꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯛꯏ ꯆꯟ ꯇꯣꯛꯂꯣꯕꯁꯦ ꯅꯪꯅ ꯀꯞꯄꯁꯦ ꯑꯩ ꯌꯦꯡꯉꯝꯗꯦꯕ ꯆꯟꯅ ꯄ꯭ꯔꯤꯌꯥ ꯑꯩ ꯊꯃꯣꯏꯁꯦ ꯃꯆꯦꯠ ꯀꯌꯥ ꯊꯣꯛꯅ ꯀꯥꯏꯔꯦ ꯃꯁꯤꯕꯨ ꯀꯧꯕꯔꯣ ꯅꯨꯄꯥ ꯃꯈꯣꯏꯒꯤ ꯊꯃꯣꯏ ꯃꯊꯪꯗꯒꯤꯗꯤ ꯅꯨꯡꯁꯤꯕ ꯀꯔꯤꯅꯣ ꯑꯃꯨꯛ ꯈꯪꯂꯔꯣꯏ ꯅꯨꯡꯁꯤꯕ ꯀꯔꯤꯅꯣ ꯈꯪꯕꯒꯤꯅꯦ ꯑꯩꯅ ꯉꯁꯤ ꯋꯥꯔꯤꯕꯁꯦ ꯄ꯭ꯔꯤꯌꯥꯅ ꯆꯟ ꯑꯗꯣ ꯗꯥꯉꯥꯟꯕꯗꯤ ꯀꯃꯥꯏꯅ ꯇꯧꯈ꯭ꯔꯕ
ꯑꯗꯨꯝ ꯄꯥꯈꯪ ꯑꯣꯏꯔꯤꯕꯣ? ꯆꯟ ꯅꯨꯡꯉꯥꯏꯇꯅ? ꯄ꯭ꯔꯤꯌꯥ, ꯍꯌꯦꯡꯁꯦ ꯃꯥꯒꯤ ꯂꯨꯍꯣꯡꯕꯅꯦ ꯍꯥꯏꯔꯒ ꯃꯃꯥꯏꯗꯨ ꯃꯣꯟꯗ ꯎꯞꯁꯤꯜꯂꯒ ꯀꯞꯄꯤ꯫ ꯑꯁꯦꯡꯕꯔꯣ? ꯃꯥꯅꯦ꯫ ꯄ꯭ꯔꯤꯌꯥꯗ, ꯀꯩꯒꯤꯅꯣ ꯅꯨꯄꯥ ꯃꯈꯣꯏꯅ ꯅꯨꯄꯤ ꯑꯣꯏꯕ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯔꯝꯂꯒ ꯉꯁꯤꯅ ꯑꯃꯨꯛ ꯍꯨꯟꯗꯣꯛꯄꯤꯔꯝꯃꯤꯕ? ꯃꯁꯤꯗꯅꯦ ꯅꯨꯄꯥ ꯊꯥꯖꯕ ꯌꯥꯗꯦ ꯍꯥꯏꯔꯤꯁꯦ꯫ ꯆꯟ ꯉꯥꯏꯍꯥꯛ ꯀꯞꯆꯩ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯇꯞꯅ ꯆꯟꯅ ꯍꯥꯏꯔꯛꯏ꯫ ꯍꯣꯏ, ꯑꯗꯣ ꯑꯩꯁꯨ ꯆꯠꯂꯒꯦ, ꯅꯨꯡꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯁꯤꯜꯂꯛꯂꯦ꯫ ꯊꯣꯏꯕꯤꯅ, ꯍꯣꯏ, ꯊꯤꯟꯗꯣꯛꯄꯤꯌꯨꯔꯁꯦ? ꯄ꯭ꯔꯤꯌꯥꯅ, ꯌꯥꯔꯅꯤꯗ ꯊꯣꯏꯕꯤ, ꯑꯩꯒ ꯑꯗꯨꯝ ꯆꯠꯃꯤꯟꯅꯔꯒꯦ꯫ ꯆꯦ, ꯑꯩ ꯁꯤꯗ ꯂꯩꯍꯧꯔꯦꯀꯣ꯫ ꯄ꯭ꯔꯤꯌꯥꯅ ꯆꯟꯕꯨ ꯍꯧꯒꯠꯍꯜꯂꯒ ꯃꯌꯨꯝ ꯇꯝꯅ ꯊꯤꯜꯂꯝꯃꯤ꯫ ꯏꯃꯨꯡꯗ ꯃꯃꯥꯒ ꯃꯄꯥꯒ ꯀꯃꯟ ꯔꯨꯝꯗ ꯂꯩꯔꯤꯕꯗꯨ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯃꯥꯒꯤ ꯀꯥ ꯇꯝꯅ ꯈꯣꯡꯊꯥꯡ ꯑꯗꯨ ꯊꯥꯡꯂꯛꯏ꯫ ꯆꯟ ꯃꯥꯒꯤ ꯀꯥ ꯌꯧꯕꯒ ꯀꯥ ꯑꯗꯨ ꯂꯣꯛ ꯇꯧꯁꯤꯜꯂꯒ ꯐꯃꯨꯡꯗ ꯐꯝꯊꯔꯒ ꯀꯥꯏꯔꯕ ꯊꯃꯣꯏ ꯑꯗꯨꯕꯨ ꯐꯥꯖꯤꯟꯅꯕ ꯍꯣꯠꯅꯔꯤ꯫ ꯆꯟꯅ, ꯏꯐꯝꯗ ꯂꯝꯂꯥꯟꯕ ꯑꯣꯏꯈ꯭ꯔꯕ ꯅꯍꯥꯛꯄꯨ ꯀꯔꯤꯒꯤ ꯑꯩꯒꯤ ꯋꯥꯈꯜꯁꯤꯅ ꯑꯁꯨꯝ ꯅꯤꯡꯁꯤꯡꯉꯤ? ꯋꯥꯈꯜ ꯅꯪꯁꯨ ꯂꯝꯂꯥꯟꯕ ꯑꯣꯏꯈ꯭ꯔꯕ ꯃꯍꯥꯛꯄꯨ ꯅꯤꯡꯁꯤꯡꯂꯤ꯫ ꯊꯃꯣꯏ ꯅꯪꯁꯨ ꯀꯔꯤꯒꯤ ꯅꯨꯡꯁꯤꯔꯤꯅꯣ? ꯄꯤꯔꯥꯡ ꯅꯪꯁꯨ ꯀꯔꯤꯒꯤ ꯆꯤꯟꯊꯔꯤ? ꯄꯤꯔꯥꯡ ꯅꯍꯥꯛꯇꯤ ꯆꯤꯟꯊꯒꯅꯨ꯫ ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯁꯤꯔꯨꯕꯒꯤꯅꯦ ꯁꯤꯗꯤ꯫ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕ ꯃꯍꯥꯛꯅ ꯏꯟꯊꯣꯛꯄꯤꯔꯛꯂꯅꯤ꯫ ꯑꯩꯍꯥꯛꯇꯤ ꯀꯞꯆꯁꯅꯨ, ꯊꯃꯣꯏ ꯋꯥꯔꯛꯄ ꯉꯝꯗꯕꯤ ꯑꯩꯗꯤ ꯅꯪꯒꯤ ꯅꯨꯡꯁꯤꯕꯕꯨ ꯊꯦꯝꯖꯤꯟꯕ ꯉꯝꯗꯕꯤ꯫ ꯆꯟ ꯅꯪꯗꯤ ꯀꯞꯆꯧꯋꯣ, ꯆꯥꯛꯆꯧꯋꯣ, ꯃꯤꯒꯤ ꯅꯨꯡꯁꯤ ꯂꯝꯕꯤꯗ ꯌꯦꯠꯀꯦ ꯍꯥꯏꯅ ꯈꯜꯂꯨꯅꯨ꯫ ꯆꯟ, ꯑꯩꯒꯤ ꯂꯥꯏꯕꯛꯁꯦ ꯑꯣꯟꯊꯣꯛꯅ ꯊꯤꯗꯀꯣ꯫ ꯆꯟ ꯅꯤꯡꯁꯤꯡꯂꯛꯏ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠꯇ ꯉꯥꯟꯕꯅ ꯍꯥꯏꯔꯝꯕ ꯋꯥꯍꯩꯁꯤꯡꯗꯨ꯫ ꯊꯣꯏ, ꯗꯗꯥ ꯅꯍꯥꯛꯄꯨ ꯀꯩꯗꯧꯅꯨꯡꯗ ꯊꯥꯗꯣꯛꯂꯣꯏꯌꯦ꯫ ꯅꯪꯒꯤ ꯗꯗꯥꯕꯨ ꯊꯥꯖꯗꯕ꯭ꯔꯥ? ꯗꯗꯥ ꯅꯪꯒꯤꯗꯃꯛ ꯂꯦꯞꯂꯤꯌꯦ꯫ ꯆꯟꯅ, ꯗꯗꯥ, ꯉꯁꯥꯏꯅ ꯆꯟꯅ, ꯗꯗꯥ, ꯉꯁꯤꯅ ꯀꯩꯒꯤ ꯃꯤꯔꯥꯏ ꯄꯤꯔꯝꯃꯤꯅꯣ? ꯅꯍꯥꯛꯄꯨ ꯅꯨꯡꯁꯤꯔꯨꯕ ꯑꯩꯒꯤ ꯏꯔꯥꯜ ꯑꯣꯏꯔꯗ꯭ꯔꯣ? ꯑꯗꯨꯕꯨ ꯀꯥꯎꯊꯣꯛꯄ ꯇꯝꯂꯒꯦ꯫ ꯅꯍꯥꯛꯄꯨ ꯅꯤꯡꯁꯤꯡꯂꯒ ꯊꯃꯣꯏꯁꯦ ꯃꯆꯦꯠ ꯀꯌꯥ ꯊꯣꯛꯅ ꯀꯥꯏꯗꯣꯏ ꯁꯔꯨꯛ ꯑꯩꯒ ꯑꯣꯏꯖꯅꯤꯡꯗ꯭ꯔꯦ꯫ ꯁꯥꯟꯇꯤꯅ, ꯆꯟ, ꯆꯥꯛ ꯆꯥꯔꯁꯤꯅꯦ ꯅꯪꯕꯣ꯫ ꯆꯟ ꯃꯄꯤ ꯑꯗꯨ ꯁꯠ ꯇꯩꯊꯣꯛꯂꯒ ꯍꯥꯏꯔꯛꯏ꯫ ꯂꯥꯛꯑꯒꯦ ꯏꯃꯥ꯫ ꯆꯟ ꯀꯥꯒꯤ ꯂꯣꯛꯇꯨ ꯍꯥꯡꯂꯒ ꯆꯥꯛ ꯆꯥꯕ ꯂꯥꯛꯏ꯫ ꯆꯟꯁꯨ ꯐꯝꯊꯔꯒ ꯆꯥꯛ ꯆꯥꯕ ꯍꯧꯈ꯭ꯔꯦ꯫ ꯉꯥꯟꯕꯅ ꯀꯝꯗꯧꯔꯤ? ꯉꯥꯟꯕ ꯆꯥꯛ ꯇꯣꯛꯂꯒ ꯀꯃꯟ ꯔꯨꯝꯗꯨꯗ ꯇꯤꯚꯤ ꯌꯦꯡꯂꯤ꯫ ꯀꯣꯏꯔꯩꯁꯨ ꯌꯦꯡꯂꯤ꯫ ꯀꯣꯏꯔꯩꯅ, ꯏꯕꯨꯡꯉꯣ, ꯂꯨꯍꯣꯡꯕꯁꯦ ꯀꯨꯏꯁꯨ ꯀꯨꯏꯗ꯭ꯔꯦ꯫ ꯏꯄꯥꯗꯤ ꯏꯃꯧꯗꯣ ꯎꯅꯤꯡꯕꯅ ꯂꯣꯏꯔꯦꯅꯦꯍꯦ꯫ ꯉꯥꯟꯕ ꯃꯄꯥꯅ ꯉꯥꯡꯂꯤꯕꯗꯨ ꯇꯥꯔꯁꯨ ꯊꯃꯣꯏꯗꯗꯤ ꯃꯩꯆꯥꯛ ꯍꯦꯜꯂꯛꯄꯒꯨꯝ ꯇꯧꯔꯤ꯫ ꯉꯥꯟꯕꯅ, ꯕꯕꯥ꯫ ꯀꯣꯏꯔꯩꯅ, ꯕꯕꯥꯅ ꯍꯥꯏꯒꯗꯕꯗꯤꯅꯦ, ꯏꯄꯥꯅ ꯁꯤꯟꯕꯗ ꯅꯪ ꯈꯛ ꯌꯥꯗꯕ ꯇꯧꯒꯅꯨꯀꯣ꯫ ꯌꯥꯗ꯭ꯔꯕꯗꯤꯅꯦ, ꯏꯄꯥꯕꯨ ꯐꯠꯇꯦ ꯍꯥꯏꯅꯨ꯫ ꯀꯣꯏꯔꯩ ꯃꯗꯨ ꯍꯥꯏꯔꯒ ꯇꯤꯚꯤ ꯂꯣꯝꯗ ꯃꯥꯏ ꯑꯣꯟꯁꯤꯟꯈ꯭ꯔꯦ꯫ ꯉꯥꯟꯕꯅ,
ꯑꯩ ꯕꯕꯥꯅ ꯍꯥꯏꯕꯗ ꯏꯟꯅꯤꯌꯦ. ꯕꯕꯥꯅ ꯍꯥꯏꯕꯗ ꯅꯆꯥꯏꯅ ꯏꯟꯗꯕ ꯌꯥꯎꯈ꯭ꯔꯕꯣ? ꯕꯕꯥꯗꯤ ꯑꯩꯈꯣꯏꯕꯨ ꯄꯣꯛꯄꯅꯦ. ꯕꯕꯥꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯏꯟꯖꯈꯤꯅꯤꯌꯦ. ꯕꯕꯥꯅ ꯍꯥꯏꯕꯗ ꯅꯆꯥꯅ ꯏꯟꯗꯕ ꯌꯥꯎꯔꯣꯏꯌꯦ ꯕꯕꯥ. ꯃꯆꯥꯒꯤ ꯃꯕꯨꯟ ꯈꯪꯕ ꯀꯣꯏꯔꯩꯅꯤ. ꯀꯣꯏꯔꯩꯅ ꯌꯥꯔꯣꯏ ꯇꯧꯒꯅꯨ ꯍꯥꯏꯕꯗ ꯃꯥ ꯈꯛ ꯇꯧꯔꯣꯏ ꯍꯥꯏꯕꯁꯤ ꯈꯪꯉꯤ. ꯑꯗꯨꯅꯅꯤ ꯂꯨꯍꯣꯡꯕꯗ ꯃꯥꯅ ꯌꯥꯅꯤꯡꯗꯕ ꯎꯠꯄꯩꯅꯤ ꯀꯣꯏꯔꯩꯅ ꯍꯥꯏꯔꯛꯏꯕꯗꯣ. ꯀꯣꯏꯔꯩꯅ ꯑꯗꯨꯅꯤꯗꯅ ꯃꯄꯥꯅꯤꯡꯕ ꯃꯆꯥ ꯍꯥꯏꯁꯤꯗꯤ. ꯀꯣꯏꯔꯩ ꯍꯔꯥꯎꯃꯟꯗꯅ ꯃꯣꯃꯣꯟ ꯅꯣꯛꯂꯛꯏ. ꯉꯥꯟꯕꯗꯤ ꯊꯃꯣꯏꯗ ꯃꯍꯥꯛꯄꯨ ꯋꯥꯔꯧꯖꯔꯦ. ꯀꯔꯤꯒꯤꯁꯨ ꯋꯥꯔꯧꯔꯣꯏ. ꯃꯍꯥꯛꯅ ꯆꯟꯗ ꯍꯥꯏꯈꯤꯕꯁꯤꯡꯗꯨꯅ ꯃꯍꯥꯛꯄꯨ ꯆꯩꯅꯥ ꯍꯦꯜꯂꯛꯄꯒꯨꯝꯅ ꯊꯣꯛꯂꯤ. ꯑꯃꯨꯛꯁꯨ ꯃꯄꯥꯗ ꯋꯥꯔꯧꯖꯔꯤ. ꯃꯕꯨꯛꯇ ꯈꯜꯂꯤ. ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯀꯌꯥꯅ ꯃꯆꯥꯒꯤꯗꯃꯛ ꯑꯐꯕ ꯈꯣꯡꯊꯥꯡꯗ ꯂꯝꯖꯤꯡꯕꯤꯔꯤ. ꯑꯗꯨꯕꯨ ꯏꯗꯨꯀꯦꯁꯟꯗ ꯅꯣꯏꯅ ꯑꯐꯕ ꯄꯥꯎꯇꯥꯛ ꯀꯌꯥ ꯂꯝꯖꯤꯡꯕꯤꯔꯤ. ꯑꯗꯨꯒ ꯂꯥꯏꯐ ꯄꯥꯔꯠꯅꯔꯁꯤꯗꯤ ꯅꯆꯥ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯈꯠꯐꯝ ꯊꯣꯛꯇꯕ꯭ꯔꯥ? ꯉꯁꯥꯏꯉꯩ ꯇꯨꯃꯤꯟꯅ ꯂꯩꯔꯝꯕ ꯃꯃꯥ ꯏꯕꯦꯜꯂꯩꯗꯨ ꯃꯄꯨꯔꯣꯏꯕꯗ ꯍꯪꯒꯠꯅ ꯍꯥꯏꯖꯕꯁꯨ ꯉꯝꯗꯦ. ꯃꯆꯥꯒꯤ ꯃꯇꯧꯕꯨ ꯎꯔꯒ ꯃꯃꯥ ꯑꯣꯏꯕꯤꯗꯨꯁꯨ ꯅꯨꯡꯉꯥꯏꯖꯗꯦ. ꯍꯥꯏꯅꯤꯡꯂꯕꯁꯨ ꯍꯥꯏꯕ ꯉꯝꯗꯅ ꯊꯃꯣꯏꯅꯨꯡꯗ ꯐꯨꯝꯃꯒ ꯊꯝꯖꯤꯟꯈ꯭ꯔꯦ. ꯏꯕꯦꯜꯂꯩꯅ ꯌꯥꯔꯦꯁꯦ ꯇꯨꯝꯅꯕ ꯇꯧꯔꯁꯦ. ꯉꯥꯟꯕ ꯃꯃꯥꯗ ꯅꯨꯡꯁꯤꯕ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯂꯝꯂꯒ ꯃꯥꯒꯤ ꯀꯥ ꯇꯝꯅ ꯆꯠꯈꯤ. ꯏꯕꯦꯜꯂꯩꯅ ꯃꯣꯏ ꯄꯥꯕꯨꯡ ꯇꯨꯝꯂꯁꯤꯔꯥ? ꯍꯣꯏ ꯍꯣꯏ. ꯉꯥꯟꯕꯗꯤ ꯀꯥ ꯌꯧꯔꯒ ꯐꯃꯨꯡꯗ ꯍꯤꯞꯂꯒ ꯇꯨꯝꯕ ꯊꯦꯝꯂꯤ. ꯑꯗꯨꯕꯨ ꯇꯨꯝꯃꯨꯗꯤ ꯌꯥꯗꯦ. ꯃꯤꯅꯠ 5ꯃꯨꯛ ꯃꯃꯤꯠꯇꯨ ꯎꯏꯁꯤꯜꯂꯤ. ꯇꯨꯝꯃꯨ ꯀꯧꯕ ꯌꯥꯗ꯭ꯔꯕꯗꯨꯗ ꯆꯤꯛꯂꯕ ꯑꯍꯤꯡ ꯑꯗꯨꯗ ꯍꯧꯈ꯭ꯔꯕ ꯋꯥꯔꯤ ꯀꯌꯥ ꯅꯤꯡꯁꯤꯡꯂꯒ ꯄꯣꯊꯥꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯂꯒꯦ ꯍꯥꯏꯅ ꯈꯜꯂꯤ. ꯆꯟꯁꯨ ꯇꯨꯝꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯃꯥꯡꯒꯣꯜꯒꯤ ꯙꯥꯔꯤꯗꯨꯗ ꯐꯝꯂꯒ ꯃꯃꯤꯠꯇꯨꯅ ꯊꯥꯖꯗꯨꯗ ꯌꯦꯡꯈꯠꯂꯤ. ꯑꯗꯨꯒ ꯈꯜꯂꯤ. ꯅꯍꯥꯛꯇꯤ ꯑꯩꯕꯨ ꯍꯨꯟꯗꯣꯛꯄꯤꯔꯝꯂꯒ ꯂꯝꯂꯥꯟꯕꯤ ꯀꯅꯥꯒꯤ ꯉꯛꯁꯝꯗ ꯀꯨꯟꯗꯣꯗꯣ ꯍꯨꯛꯂꯅꯤꯀꯣ? ꯑꯩꯍꯥꯛꯅ ꯂꯦꯡꯕ ꯐꯪꯂꯔꯣꯏꯀꯣ? ꯑꯩꯅ ꯂꯦꯡꯕ ꯐꯪꯂꯅꯤ ꯈꯜꯂꯨꯕ ꯑꯩꯒꯤ ꯑꯔꯥꯟꯕ ꯋꯥꯈꯜꯁꯦ ꯑꯩꯒꯤ ꯑꯔꯥꯟꯕ ꯋꯥꯈꯜ ꯑꯣꯏꯔꯝꯃꯤ. ꯉꯥꯟꯕꯁꯨ ꯈꯜꯂꯤ. ꯑꯩꯅ ꯇꯧꯅꯤꯡꯗꯅ ꯇꯧꯕꯁꯤꯕꯣ ꯏꯃꯥ ꯏꯄꯥꯒꯤ ꯃꯥꯌꯣꯛꯇꯕꯨ ꯂꯦꯞꯀꯗ꯭ꯔꯥ? ꯅꯨꯡꯁꯤꯕꯤ ꯅꯍꯥꯛꯅ ꯍꯥꯏꯕꯕꯨ ꯏꯟꯒꯗ꯭ꯔꯥ? ꯑꯩꯁꯦ ꯑꯉꯥꯎꯕ ꯍꯥꯏꯕꯗꯣ ꯑꯣꯜꯂꯦ. ꯑꯗꯨꯕꯨ ꯊꯃꯣꯏꯗ ꯇꯥꯈꯤꯕ ꯃꯃꯤꯗꯤ ꯂꯥꯏ ꯂꯤꯁꯤꯡ ꯂꯥꯛꯇꯨꯅꯁꯨ ꯑꯃꯠꯇꯅ ꯃꯨꯊꯠꯄ ꯉꯝꯂꯣꯏ. ꯆꯟꯅ ꯑꯗꯨꯕꯨ ꯃꯄꯣꯛꯁꯤꯃꯒꯤꯗꯤ ꯊꯨꯡꯅꯔꯔꯣꯏ ꯈꯜꯂꯨꯕꯗ ꯊꯃꯣꯏꯁꯦ ꯀꯌꯥ ꯊꯣꯛꯅꯅꯦ ꯀꯥꯏꯔꯤꯕꯁꯦ. ꯅꯪꯗꯤ ꯈꯪꯂꯝꯃꯣꯏ. ꯉꯥꯟꯕꯅ ꯀꯔꯤꯒꯤꯗꯤ ꯈꯪꯉꯣꯏ. ꯅꯍꯥꯛꯁꯦ ꯑꯩꯒꯤꯗꯤ ꯊꯋꯥꯏꯅꯦ ꯊꯋꯥꯏ. ꯆꯟꯅ ꯅꯨꯡꯁꯤꯕ ꯅꯪꯒꯤ ꯁꯛꯇꯝ ꯎꯗꯕ ꯆꯍꯤ ꯐꯥꯔꯦꯀꯣ. ꯅꯪꯕꯨ ꯎꯖꯒꯦꯅ ꯈꯜꯂꯤꯕꯅꯤ ꯄꯨꯟꯁꯤꯁꯦ. ꯅꯪꯕꯨ ꯎꯖꯔꯗꯤ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯈꯔꯗ ꯑꯣꯏꯁꯨ ꯊꯃꯣꯏꯒꯤ ꯃꯩꯆꯥꯛꯁꯦ ꯀꯣꯛꯄ ꯉꯝꯒꯗ꯭ꯔꯥꯅ ꯍꯥꯏꯅ ꯈꯜꯂꯤꯕꯅꯦ. ꯉꯥꯟꯕꯅ ꯍꯟꯗꯛ ꯃꯄꯣꯛꯁꯤꯃꯒꯤꯗꯤ ꯊꯨꯡꯅꯔꯔꯣꯏꯗꯕ. ꯅꯨꯡꯉꯥꯏꯇꯅ ꯃꯃꯥꯏ ꯂꯨꯛꯊꯔꯒ ꯂꯩ. ꯉꯥꯟꯕ ꯇꯁꯦꯡꯅ ꯂꯨꯍꯣꯡꯕ ꯑꯁꯤ ꯄꯥꯝꯗꯕꯅꯤ. ꯑꯗꯨꯕꯨ ꯃꯃꯥ ꯃꯄꯥꯅ ꯍꯥꯏꯕ ꯑꯣꯏꯕꯅ ꯂꯩꯊꯣꯛꯄꯁꯨ ꯉꯝꯗꯦ. ꯂꯨꯍꯣꯡꯕ ꯍꯌꯦꯡꯇꯪ ꯉꯥꯏꯔꯀꯥꯟꯁꯤꯗ ꯃꯃꯥ ꯃꯄꯥꯒꯤ ꯃꯥꯏꯁꯨ ꯆꯣꯛꯍꯟꯅꯤꯡꯗꯕꯒꯤꯅꯤ. ꯑꯗꯨꯕꯨ ꯃꯍꯥꯛꯁꯨ ꯂꯥꯟꯗꯕꯗꯤ ꯅꯠꯇꯦ. ꯑꯗꯨꯕꯨ ꯏꯁꯣꯔ ꯃꯥꯒꯤ ꯈꯨꯖꯤꯟ ꯊꯧꯔꯥꯡꯅꯤ ꯈꯟꯗꯣꯛꯈ꯭ꯔꯦ. ꯉꯥꯟꯕ ꯑꯃꯗꯤ ꯆꯟ ꯑꯍꯤꯡꯗꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯊꯥꯏꯅꯒꯤ ꯋꯥꯔꯤ ꯅꯤꯅꯔꯒ ꯄꯣꯊꯥꯖꯔꯝꯃꯤ.
Nongale. Ayung anta Koirei Mongolda khabar pari. Philip na. Ibai. Koirei kauri badu mai onthorakte. Adugi mahut harai. Isen la sofa sida hekta fammo. Ho mama. Taribo. Isen la ine. Chado lolaga puthoro. Philip na. Yarni dai bai. I say, wa ruba mata haigena lakjabani. Koirei na. Kari wa oirabano. Philip, let tawi. Ibai. Namo nupido. Koirei pakhalap na. Imo kay doraba. Philip na. Pakhat pinu. Kaisu thoidokpa tawba nate. Sidi akhoi yengsin hawdabadagi thokpani. Koirei jingnana. Ai gyan tahalo. Philip na. Namaw nupido ngasai leramdre. Magi kada yenglubada aduga ngarang ahingda call tawraaga maga hana nungsinaba nupaduga chelaga leirami. Koirei shaurapna. Kaino haibirisbo aduba hekta yabro. Luhongba hayeng hangsita ngaira kansida mi sigadaba wane. Philip na. Khangdese noi thok tawro. Hairamaga khongkap launa thanglaga chatki. Philip su nanghoraroi matagomni chatlido. Nupi mayumna hairakli badu hanjin tasilaga sauningba faurai. Koirei na. Hana ngamoi haidaba. Asuk pukchel pikpa. Koirei aingonda adumaina taw yabrane. Ai gun khanghan batale dana. Hairaga phone adu lauthoklaga ASI officer Purna da call tawi. Purna su call adu ring amurak anirang hekchatpaga paikhalai. Aduga hanglami. Hello sir, kari takpigadaba? Koirei saurapna. Purna, hai wa haigata. Purna na. Hoi sir.